मणिपुर अहानबोइना सुगुनु केंद्रदा रेसिडेंशियल कॉलेज अमा थमलगनि हाइना एजुकेशन मिनिस्टर ओकेंद्रना फोंदोखरे अमसुंग कुनिथोइ सुबा नेशनल थांगता चैंपियनशिप टीम तरातने सर यादुना ngasiदगी कुमलपाक इंडोर स्टेडियम हौखरे हौजिक मफुंग पाव शर्मिला की मत सिरी ममारा सिंगलौथोक्तुना खुदक्त महाबु थादोक्नबा एमनेस्टी इंटरनेशनल इंडियाना मणिपुर की चीफ मिनिस्टर अमसुंग भारत सरकार तक्सिनख्रे मणिपुर प्रेस क्लब पांगथोकिबा पाउमिसिंग उनबा अमदा एमनेस्टी इंटरनेशनल इंडिया की चीफ एग्जीक्यूटिव जी आनंदा थापा दामनावांट नेटवर्क एंड एडवोकेसी के कोऑर्डिनेटर रघु मेनन अमसुंग मीडिया कोऑर्डिनेटर दुर्गा नंदिनी फुंगदोकिबदा आफसफा की मायुक्त सारा हेलकलिबी इरोम सनु शर्मिला गंगारांग उनरे लोइनना ऑर्गेनाइजेशन कयाना महापु थादोंनबा संसिलेबा कैंपेन की मतंगदा वारी सानरे बेंगलोर की महिरोई सहुम लोमना शर्मिला दे इरकप सिथीसु चीफ एग्जीक्यूटिव ना खुसिनखी सिथी इरकलिबा आंगांग संगसिगी मनुंगदा शर्मिला ना खोंजंग संसिनबा हौख्रबा मतुंगदा पोकपा आंगांग सु यावरी महाके खोंजंग असिबो आंगांग संगसिना सगतपगलुनेना मखोई मनाक्ता शर्मिला लाकनबसु हाइजरकी चीफ एग्जीक्यूटिव ना मखा तारदुना शर्मिला की सरा हेनबगी खोंजंग असि ह्यूमन राइट्स खोंगाउनबगी मायुक्तने मसी मसा मतोमता सिजनबा सरा हेनबा अदुदगी तोंगाले सुप्रीम कोर्ट नसु इंडिया की ओइना हंगर स्ट्राइक असि आइन याव खोंजंग नि हाइना सखंख्रबने असुंबा नन वायलेंस अमदि अकाउंटेबिलिटी दि युमफम ओइदुना संसिलिबर शर्मिला की खोंजंग असि सरकार न मसक खंगदबने मागी मतक थमलिबा सार सिंह कोदक लौथोपगलुनेना थादोकदबने हाइखि एमनेस्टी इंटरनेशनल ना महाबु थादोनब सथरगिबा कैंपेन दा मियुलिसिंग तारातरुग हेनबना सवलखरे हाइखि This title of prisoner of conscience is a very rare title shared by very, very few people across the world. The most famous living prisoner of conscience, of course, is Aung San Suu Kyi. So it's a very high standard. It's a standard where after looking at the case, we come to the conclusion that the person is being detained purely for their beliefs and purely for the peaceful expression of their beliefs. Cyril Junior High School lupa lak kaya sang sengut pagalunena high school upgrade tawkhre tongan tomba district mari ki khudong sabi yengduna manipura ahanbu oina sugunu kendra ki wapokpida tampa ki amata ngairaba residential college linglagani haina minister M Okendrana phongdokhre Wafam Singasi Minister Okendrona Luching Tim Amana College Sagat Mapam Yangshin Bachat with the Fondokimene. Hana Works Minister Oramba Sugnu Kendrogi MLA K Ranjit, Commissioner P Wi-Fi, Thobal DCT Ranjit, SP Dr. AK Jaljit Amadi, Ate Official Sing Susarugaki. Khongchat ki sarukamo oina Kendra Asigi Maming Tangai Bacharel Junior High School Bu High School gi thakta upgrade tawbagi thoram amsu school ground pangthoke thoram da khunja sing sarugya ke education minister Okendrona soklising ma chamapan humpu da linkat ki ba school ama maming tegi oina leiramba si yamna laibak tibni mathangi academic section nangnan ba high school da ole haibo wafam phongdoki lupa lak humudra taruk thadaduna school building asi RMSA scheme gi makha da semgal lagani chief minister glamjing makha da chingtam amadi sahar khungang khaktana saukut thorangi thabuk packet li haibo wafam thamke yengjaru re ka sing yengjaru bada खल्लीबा जिंगगी सरुग से सरकार की स्कूल नी है उगो मतम की मते पुलिंग द नुसिबा अदुगा हराव जबमना हाइरिबा स्कूल सेबु हाई स्कूल की थाक तोन खतुना हजिक ते खोगी स्टेट की कोऑर्डिनेटर श्री पीटर न थंबी के बेदुनी अहेनबो जा हापतुना तैते बिल्डिंग सारक पगी अद मसे की हौरकपा वहौ मफम से पुरखी बसिदी खनाम तकी नते जैसे कोई की थोरम से लिंक्सन बिरी बाल केंद्र से ऑनरेबल एमएलए श्री रंजीत एक बरूपना सिम ममल इरे तौदबा यादबा मदुग चाइरेन से लंबी थोंदा हाना लेरमदगी फिबम फगले इसी मथकता स्कूल की मतांग से अवाट मयाम अमा लई अदन मसै से हाई स्कूल लंबा थंबसे तंगाई फदे एमएलए रंजितना यामना डायनामिक ओइबा एजुकेशन मिनिस्टर अमा लाकपदगी अथुब मतमदा एजुकेशन सिस्टम दा अहोम खरदे लाकले मसी चाइरेल अमदी मसी के थंगना लैबा खुंजा सिंगिसु लाइबक फबनी हाइके स्कूल असिदा महिरोय मरंग कायना लेरे हौजिक केंद्र असिदा लंबी थोंग अमदी अतै हिरम क्यादा चाउना अहोम लाकले हाइबो वफम सु फोंदोकी सेंटर दा ऑनरेबल चीफ मिनिस्टर अमदी मसा मोन चतना सिगुंबा कोइगी आरएमएसए की मखादा रुसा की मखादा हायर एजुकेशन अमदी हाई स्कूल मयाम से मसे अनौबा एजुकेशन सिस्टम अमा पोरंगनबा होनबा कन्ना होनरपगा लोइना भारत सरकार ने याबिरपदगी नसिदी सेन थुम से अयाम्बा सेंटर ना 90% 100% पुथोकदोरिबने
Tungda Minister Okendrogi Tangda MLA K Ranjit na Sugnu Higher Secondary School repairing tongna na ba lupa lak ahum school authority da kusinaki Minister na mamangda lupa lak tara pina na ba khangin kibagi matungina senpam masi pikibani senpam masi pulap lauge haribusu lauba yare haibu wapam thamki nakalamromda wakpokpida ahan boina rusagi makada residential college sana na ba mapam tim masina yenki college lingna na ba gamari lena na thoramam su pangtoki thoramaduda commissioner wifi na bharat sarkar gi guideline matungina model college chahum humdramari sana na ba district sing khangat pada manipur yarokte adubu education minister na bharat sarkar da taksin badagi manipur da residential school mari sana na ba aya pirakpani masida thanlon tamai amdi fungyar yauri haiki minister Okendro na Sugnu Kendra da sagadoriba residential college asi Churachandpur Chandel Bishnupur amdi Thawal district ke center yenglagani haiki masina kanglup kaya ki marakta unity amdi hena nungsi chanaba purak mangamgani athuba matamda chief minister gi miyang makhada education policy ama laukthokuna education da mipal tangdana ba honari loinana education tourism lakna ba wafam sumhakna thamke khongset ki sarukama oina Kaksing Khunau college gi fibam yanki thormaduda higher education commissioner wifi amadi minister Okendro na college asi mutatlaga residential college ama Sugnu Kendra da lingna bagi wafam laite residential college lingna ba asidi tungtong tongali mairoi amadi oza sing laina ba hostel residential college campus manung da thamgani added college asigi oza singna wana khangduna mahiro kya puthokki bagi tobimal kaude perspective plan sembio amadi governing body na college asi sarkar gi olgani haibasida naron da oza panglau da loba yaroi haiki MLA Ranjit na rajniti gi akhuba miyang da Kaksing Khunau college mutat kani haibasi miyamna thajabiganu achumba khanglaga wangang ba fai education haibase miyamne ambiramani laina aba chahi fu hena naraba function naraba kanoga kani haini mangondagi sumanga lentose haiba chamana pakhagor badumba anama miyagi pakhagko mangdo education department tang kuin lagi soira ado haibase masi minister amoina soi gi mayam adu puthana ne mayam se masi me khala kanda anoba education gi system adu mipal tangba state sigi tongana education system ma hoda ni haida ama chawa thonga fanda sing na sum tabna rurelia la ko ne se masi soi ko ni thagat kan thoi ISTB Paugidamak Wayaning Tawzamgolena Nauribam Philips Sugnu Kendra Hayingdagi hawgaduriba Ningtam Assembly mifamda Manipur Sarkarna Manipurda ILP sananaba billama putoktuna amadi system masibu sananaba Indian Constitution gi article taramapan clause manga natraga state list ki schedule ani gi item taranipanbu tabok oina pangtoktuna sanalu haiba davi dangasi joint committee on inner line permit system na kaisampata wakani mifam sathakre wakani mifam maduda joint committee gi students wing women's wing amasong civil organizations ngi miyoi kayana saru yaki Student protest aduga mari lenana awakening program on ILP system in Manipur haibasida khananeba mifam pangthoki khananeba aduda panam gi lusingba yamnamsa dilkumana haikibada Manipurda ILP sananaba miyamna sangsilib khongjang asi constitutional oiba khongjang ne lisingma samapan yankai gi mamangda Manipurda leramba foreigner act na Manipur sarkar gi revenue lakpada soba mating panglammi Lising masamapan yankai gi nabi matara nipandagi ek asil lauthoki badagi sarkar da laklam income sing lakan mangamdre aibu wafam sing fongdoki aikoi shuba nomatai wa culture leibatai shuba nomada tandabatai kai dabatai Manipur gi leiriba midei macha sing asina tamna sinjarakna makoi gi mohut sinduna hogiti aikoi gi idei pa asigi aikoi gi silinau sing sai shu singna haiba sinpham ase paiba ngamkhre adu aragadi aikoina maduda aikoigi isagi sinpham isana pairaga isagi ramdam ngakani haibasida jingnaningai karibta lei Joint Committee ki convener Ibotomi Khumanna Manipur Sarkarna ILP system asibu Manipur sananaba lisini tarani thoigi July ki tang tarani thoida cabinet ayaba pikiba Manipur Legislative Assembly na July ki tang tarahumdoi amasong lising ni tarahumdoi ki June ki tang tarahumdoi da warif laudana central government da haiki babu thagar phongdoki hayengdagi hawgadoriba Ningtam gi assembly miphamasida billama putoktuna khananabu wafam phongdoki lisini taramari gi February thada pangthokadoriba Lok Sabha Mikhal gi manifesto singda national amasong local political parties singna ILP singa sibu sananabagi wafam hapinabu wafam thamki
regulation under regulation 1973 bu oiro natraga Indian constitution ki article 19 ki clause 5 bu oiro natraga schedule 2 waiba state list ki item number 10 bang ki makha bu oiro related law amakha chana nabu damata miyam khongjang ase makha ta na kana chingin gan ni aduna masima ki dia kun hamjari basi hayeng amaso hakita khongjang initiative assembly seda nalai pan system si mai na mari amma khatang assembly de lobu ne mata kana sinja masagi horopamu thawoidaba jati amatana malemge sakut lamjelda khong thangjin mangam loi haina MLA ke sarat nangasi samaro bazarda maisau samaro sigongi mitam maikum hangtu bagi thoram dai khre samaro sigong memorial trust na sinduna pangthokiba thoram aduda MLA ke sarat hanagi minister ke tomba CPM manipur state ke secretary Dr M Nara additional session judge M Ibola masung Zenims ke professor Mahendra na thorangi map oiba maruba music on sab yake Samaro sigongi mitamda miyam laisu katuna ikai khona utki wangang khiba singna phongdona khibada lamdamasigi maisau singna pamjaramba ingna sikna santi oina maning tamna hingnana bagi wakhalon singadu ngasigi mirolna tamjaningai oi lamdamasi santi purna bhona bada aikoi punamak amatu oina sangsin minaba tangai fade haibo wafam sing phongdona khi MLA ke saratna maisau singi wafam ningthauna thawoidabadagi lamdamasi laikhata na mangkhibani lamdamasi zakhut lamjel khong thangjinna bhona bada aikoi gi haurafam hana khangina batangai fade haiki Manipur sana lebak se matam amati koi soidan kansi matam jana koi sakhong ngani haiba numi tune ngasi asi maichau ki baikum hauto kun mese Manipur Sarkar na haingangda poni century am sabada law unariba hectare kuntaruk soban biganu haibu wakan bifam sathakre Committee on Protection of Agricultural Land haingang na sinduna haingangi ibudau margin singkong na sathakiba wakan bifam aduda lawfam kalu miyobagi punsi kalu haibana singba wahi kaya placard sijnaki wakan bifam da wangang kiba singna poni century sabada lawsingani hairiba hectare kuntaruk ki lawfam asi haingangi oina puksak oriba mafamni mafam asi lawsin krabadi masing yamlaba imung saba phangdabagi awaba masung supam nompham leitabagi khudong sadaba kaya mayonagani phongdonaki Committee ke General Secretary Nongthomam Mangina ICB News ta phongdokibada Manipur Sarkar na poni sangsuri sabada committee na amasung haingangi prajasina air palaite adubo poni sangsuri asi singda sarabadi haingangi miyam da tanatana sagor singda su ena nunga hengani committee ki wena lawfam kanana khongjang kaya sangsin ki gani sarkar na laire ba miyam gi wakata view haiki lawfam sing asidadi mangan bidaba lawfam sing asi mangdragadi aikoi ki tungi miron aikoi jik leiriba tinbiriba mayam siwauda yamna nungaiba haidi lawfam jini thola ga koi hingjari law sidagi law ujaraga aikoi hingjari basi makoina law ki bataragadi law su uba yararoi mafam sida sangba su yararoi sangba yadramina akoi sabonji yenga leiba tabraba 6 pay ki demand Manipur da lairiba municipal employees sing matau leptuna ngasidagi Imphal Municipal Council gi gate siswak strike sathakre all Manipur Municipal Employees Workers Union Manipur amasung IMC Employees Union apuna sinduna pangthokiba wakan bifamaduda saru yakiba Municipal Council for Joint Coordinating Committee gi General Secretary PS Sawana matam kharagi mamangda sarkarna municipal employees ngasida 6p pigani haiduna thajaba thamkrabasu ngasi phawada thabakta onthokpide sarkar haiki ba wafambu thabakta onthoknaba memorandum fawa pisin krabasu khangsinnadan leibadagi tangai fadana siswak strike asi sangsilapane talibadawi asi phangdri fawa leftana khongjang kaya sangsin ki gani haiki 15 days ki manungda implement to biu haidana khoi ga khoi memorandum submit to jare tawraktabadagi akhoi ngasi ga thana mitra thongni sudunu mita silin protest asi sathaja ayengdagi di magi nambon municipality na nambonda dagi moirang na moirangda thoban da dumak silin protest adum tawja Miyam gi ning tamagi hauda ai basing masung khalsa gi activist singi thaudang am shawi haina UNLF ke Central Committee na hairi Russia China Europe Chile Colombia na singbagi ai ba kayana mir minai na thalaba hingbagi tangai fadaba hak matpiraba mioi kaya gi damak ta leftuna ning tamagi hauda militarism kaya gi mayokta makhoi gi khorjaina lal hawi hauji manipur gi ai basing mangda tariba wathokti baraki loilam ama oiruba madi loilam lengang bapu singna miyam gi amadi ai basingi wakhal du thamlakpa hendok yarudaba laising aduni lamdam asigi miyambu seltum amasung laisemlon gi hak marpada natana lamdam asigi art literature amadi culture busu loilam gi kana badu ngakna chanaba mongda sinare masina maram oiduna aikhoi gi miyam gi miyengda pandamda perception da
soinaiduna thambana aikhoigi miyamgi maru oina aiba singi originality amasung creativity adu mangre maramaduna kupsiliba marul kaya asi faugdoktuna anoba miyeng wakal piduna manipur miyamgi ning tamagi ihau asibu mayek sengan mangamba anoba aiba ama songthoropa haibasi araiba nati hairi Zerosina Makatana, literature, art, theatre, amasung, Zagoina Singbagalunana, education da, India Sargana, Makoi Apamba, Nakna Sanaba, agenda kaya Tami. Higher agenda kaya singadu, Tabak Ontopana, Aiba Sing Amadi, articles sing Adugi, Pandam Oiri, Masiki Kaziliba, Lai Manung the Saurapa, Aiba Sing. Aduna National Award Piduna Colonial Scheme Adobo Hena Paktok Saktok Ali Lamdamasiki Miyamda Mipal Tangbagi Hainabi Ama Mental Attitude Oina Sagatuna Thami Amadi Masina Ikoida Atoba Lambi Ama Miyang Ama Samna Hairabada Alternative Ama Yengnabagi Taurangba Tauna Lingjilamadi Creative Arts Manganduna Lairiba Uriba Karduda Haina Sinduna Laibagi Fatrabastanabi Ama Sagali Hairi Lamdamasiki Jagoi Isai Drama Saireng Wareng Novel Wari Masamadi Haiba Singsi Nainabagi Mongasi Hana Yathokuna Tamlaba Lambida Satan Bani Amadi Maduna officially Sagatbani Sel to Mamadi Laisem Londanam Sindana Tamliba Mong Adubu Achumbani Asengbani Tangai Fadrabani Haina Saktaksi Pibugumani Amaronda Indiana Mapuama Oina Manipur Ngakpi Senbiba Nungsibiba Sabagi Tausinaba Authority Adugi Yumpam Amadi Cecilali Impamasi Kaidana Tamnaba Honabada Makal Kayagi Patroness Amadi official recognition P official recognition Fangduna Langang Mapugi Fida Panglab Lamdamasigi literature theatre amasung Zagoi Taubasing critic amasung scholars sing Ayambana Makoina Tauriba art adubo politics ki wangmada leibani haina uzai art amadi politics ani asi thau masung isingum tinsinaba yadaba posak oina ui loi mapuna Hongdoktuna Makoida Piki Mamiyang Adu Hongdoktuna Atopa alternative ama oina ubangamde Madangasida arts critics scholar amasung colonial master ahum masina Vahab Tana nexus amagi mawongda sanari bilila asi naniningai oi High critic scholars Singasina Kalsagi Lamda local media bu Makuna Kudum Sanduna Amadi decision making process the Yauduna colonial master gi Purikaudagi Patarakpa power Karaga Lunan Aikogi Miamda Marwina Aibamasung artist da Makoi Masana authority Amona Sagotina Tami School College Amasung University gi syllabus Semamasung textbook Kandu Kanjilda Yauduna Indian colonialism bu Miam Amadi Makogi Tungi Yumbi Orekadoriba Mairoi Kunai de Pukatuna Loilambu Marata Handuna Tambada Asobamateng Oi Hairi Singpa Turel Tu Kong Kayabu Maming Ontokana Soinaiduna Tambata Natana Lamdam Asigi Kalsabasu Mipal Tangba Tangdrabadi Hingbangamdraba Kalsaramagi Monda Tudiatuna Tami Indiana Lamdam Asiba Masung Lamdam Asigi Miambu Sel Tumdamasung Lyceum Lolda Mipal Tanganduna Tambata Natana Literature Artamasung Cultural Practice Kayabusu Mikha Pundana Thami Lunana Maka Tarpada Miyangi Wakal Gining Ramabu Kudum Sanduna Thami Hari Haina Chelulasina Makatana Fongdokli Bharat Sarkarna Paikaliba Flexi Program Singmiam the Bab Tahanaba Namit Humni Sathagadaba Bharat Nimal Campaign Ngasi Tawal District ki Hairok Laiva Fine Society Ground da Education Minister Moirangtham Okendron Haudokre Bharat Sarkargi Press Information Bureau DAVP DFP Song and Drama Division Prasa Bharatiya District Administration Tawalama Song Atai Organization Kayagalunana Pangtoliba campaign asi Haudopada MLA Kanguzam Ranjit DC Thawal T Ranjit Commissioner VY Fayamasung SP Thawal AK Jalzisu Saruyake Minister Okendrona District Asigi Manunga Jariba Miyamgi Mihut member Dagi Hauraga MLA Minister Singna Mana Ngamba Thakta Lamdamasi Saukana Bahonari Miyam Nasu Sarkana Paikliba Thabak Thoram Singasi Mayik Singna Kangnaba campaign asi Yamna Maru Oi Haiki Ngasi Ahubunamita Nirmal Bharat Avian Rural Drinking Water Masong Food Security Ekimatangda Marilenaba Department Official Singna Wangangki Hiram Singasig Marilenana Song and Drama Division na Drama Magic Masong Isenomaki Thorum Kayasu Pangtoki FIFSA of Stratford Industry Look is Policy of India Hai Hiramda Seminar Ama Hafta Kangzibunda Satariba MSME Expo gi Saruamoina Pangtokre Department of Commerce ki Miyang Makada Association of Food Scientists and Technology Manipur Septan Sinkiba Thorum Asida Central Agricultural University Director Instruction Dr. SS Nagra Industry ki Hanagi Director
Diras Yumnam, Professor M. Mohendro, Hanagi VC, Professor N. Tomisu, Saruyaki. Diras Yumnamna, Saikara Asida, Food Industry da Kumang Sausilapa, Tawayosilapa Kaya Lady, Masi Afwa Kongtangni. Lugis Policy Lapago Iroinana, Sana Taknaba Polam Sing, Magul Laina, Putoknana Bahona Sihaina, Fongdoki. Cycle Kendrugi MLA Yam Tong Haukipna, Praza Sing Yafana Tabak Tauhiba Singmu, Sakangduna, Tongan Ba, Award Ohumpir Lehari. Award Singadudi, Eminent Political Award, Rastriya Jewel Award Amasung, Human Excellence Award Ne. Award Asi, Zatkibadi Semagitang Taramarida, Election Commission of India Gi, Hanagi, SIP Election Commissioner, GVG Krishnamurti, Economics Growth and National Unity Amasung, Friendship Forum New Delhi na Kushinrakibani. Award Fanglapagan Marilena, MLA na, ISTV News da Fongdorapada, Magna Praza Singing Amzaba Karadang Taukibada, Ikai Konabu Utuna, Award Asi Pirapani. Kendra Kaktanatana, Manipur Pumagi Sakot Papuranaba, Tabakaya, Taugani Haina, Fongdoki. MLA Webedigi, Award Trup Hungre, Masina, Equina, Hanbada, Masi, Mahoina, Yenga, Sisi Pay, Zadum, Iba. I was Pandragasu, Equina Kendragi, Tabakasi. And the Gimina time and home Haibani 80 time Amasida Kendra Gisi Pura Lusinge. I will handle it. Magna Makata and Haiki Bada, Cycle Kendra Si, Lami Tongi Pibam Yamna, Sotaramba Ado, Minister Amasong, Minister Kayana Mateng Pangmadagi, Lami Tong Kaya, Semzin Balushilakle, Lamdamasida Kundariba, Zati Kanop Kudimagna, Sakot Maikaida, Apan Bayetpa, Bibigano Haiki. Equity development se Lagbasda, Equity Kendra, Cycle Kendra, Werakasu, Atok Bagi Mapam de Lebu Eresu. Lady by Hoyi, Chinao, Manung in the Harun Singasina, Apanba, Bibiganu, Masida, Apanba Piragadi, Equity Kendra si Mighty Boygini, Aduga, Lambi Tumasi Paroi, Adunamasi, Apanba Bibiganu, Haidana, Apito. Additional Deputy Commissioner Ziribam Sinduna, Peace Amasung Development Matangda, Mifamama, PWD Office Ki, Guest House the Pangtokre, Mifamaduda, ADC Jiribam, Y Ivoyama, Electricity Department Gi, Executive Engineer M. Dorindro, Additional SB Jiribam, or Menjorsu Saruyaki. Y Ivoyamana, Jiribamasi, Loen Odagi Fibam the Su, Yamashanti Oi, Jati Kalup Kanakundaba, Mafamama Oiri, Santi Unaleriba Mafamasida, Sarkargi, Head of Department Singna, Lining Ribasi Karigino, Subdivision Asida. Tabak Tauribasi, ADC Office, Police Amasung, Treasury Office Kumba, Karakatangire, Sako Taurangi Tabak Sing, Paikapada, Civil Society Singi, Chauraba Taudang Lay, Maramaduna, Sarkagi Tabak Singda, Miamna, Cooperation PBU, Haiki. MOBC Amasung Tribal Development Gi Makada, Nauria Pakanaba Kendra Manunda Laiba, Musingda, Ising Hafnaba, Tank, GI Seat, Horticulture Amasung, Agriculture Gi Makada, Lomi Sing the Pigadaba, Marumarang Sing, MLA, Arki Ananayan Tokre. Kwakaitan Laiba, MLA Yumda, Pangtoki Batorum Aduda, Kodompo Pijila Parisat member, El Sur Sandrasu, Saruyaki. MLA na Tribal Development Gi Makada, Sing Praza Sing Kaktanatana, Kanaba Pirambadu, Tampakta Laiba, Laiba Tribal is now Sing the Su, Pamanaba, SNI the Fauba Pukutuna, Kanaduna, Lakibado, Masik Sakarasina, Tabu in a Paikale, Haiki. Varatiya Janata Party, BJP ki Nomagi Oiba, Mandal ki Political Conference Ama, Thangagi, Haurang Singang, Community Hold the Pangtokre, Tauramaduda, State President, T. Sauba, Hana Minister Weramba, H. Ibohol, H. Kangjamba, State Core Committee ki member, R.K. Ranjansu, Saruyaki. R.K. Ranjan Loktak Protection Ekna, Loktak ta Taraga Hingliba, Ngami Sing, Wat Naibasi, Congress Sarkana Tokan Bane, Loktak Akoba the Ladiba, Musing, Yaudana, Loktak Kanmangamloi, Haiki. Indo Myanmar border fencing Maram Oiduna, Myanmar Tinkragani Haina, Tazanariba, Gabazan Kunja Singna, Manipur Tadukan Kanada, Awava in Hori. Pili Bangang Singna, Yum Taduk Nasapangam Haina, Mapa Singda, Hayori, Kunja Singna, Manipur Sarkar Tauzal Gimi, Naihori, Hiramasi Matanga, Aikoi Paumigi, Akanaba report Ama. Wapamasi, Women Action for Development Gi Secretary M. Sobitana Lusingba, Mihut Kangbu Amana, Border Fencing na Sohalaba, More Subdivision Yamanung Chanaleba, Gobazang Kulgi, Angang Singi Pibam Yang Silubada, Kunja Sing na Pongdor Kibani, Gobazang Kulasi, Impal the kilometer, Chamakatama Torom Chalaga, More Subdivision Yamanung Chana, Indo Myanmar Border Villa, Maripu, Amasung Marpuma Togi, Mark Talebani, the Sing Matamapano, Putaretagi, Kundaba, Horakiba Kulasida, Puna, Gobun Gataruk Lay, Apun Mamising na, Chani Mangani, Lo Singuba Amadi, Umangi Potokna, Lasigi Marueba,
इकोनॉमी ओरी अफम सिगे खुंजासिंग फोंदोरपदा अफम सिदा चही कया लेरकपदा म्यांमार गवर्नमेंट की माइकेदगी अपन अयत अमत पिरखिबा लेत्री खुलसी मणिपुर की अदुमक ओइदुना लाखी अदुबु बॉर्डर फेंसिंग खाननब थबक लौखलकपदगी इंडिया अमदी मणिपुर गवर्नमेंट थौसाबिदबदगी खुलसी म्यांमार की ओइखिबा याबगी फिबम दलेरी तारिबा युम कुनग तरुक की मनुंगदा कुनग मरिदी म्यांमार की मनुंगदा लेखिबा यारी बॉर्डर फेंसिंग खाबा लेपलिबसिसु खुंजासिंगना खुलसी म्यांमार की ओहेन खिबा यारोय हाइदुना आइन की मतेंग लौदुना कोर्ट केस फाइल तौखिबदगिनी इंडिया अमसुंग मणिपुर गवर्नमेंट खुलसी की मतंग येंगलिबा मियेंग अमदी लौखलिबा थबक सिंगदा पेंदे फोंदोलदुना अखोयसी मणिपुरी नत्रबरा हंगलकली मणिपुर की अपुम सक्तम अमदी मियोबगी हक कन्नब लेरिबा लमदम सिगी सिविल ऑर्गेनाइजेशन सिंग अमदी ह्यूमन राइट एक्टिविस्ट सिंगना तुमिन लेसिलिबसी पेंदे मखोइना हिरमसिदा थौना फना लावब ngमद्रिबसी करिगिनो हंगलकली कबो बेली पिथोखिबगुम खुल असिसु म्यांमार दा पिथोकननबा होनबा याब ngमलोय अखोयगी लम इंखोल युम पुंबा अतोपगी ओइखरबदा तुमिन लेसिलबदी लमदम सिगी अपुनबगी सक्तम ngakadabani amadi miyoबगी हक अनगदबनी लावरिबा सिंग असिगी वान थोक यावरिबरा हंगली सिंगदी सुवाइगी मिसिंग से कॉर्पोरेशन खा वाटपा सिंगना है देखो कॉर्पोरेशन से मीटिंग दौरसु कनाम लाक्ति माहोय निमिर खुदिंग चले पाक असि फेंसिंग तौबा नुंग पुबा नुंग हब गाड़ी दा नुंग हब्बा गाड़ी अहुम ते ट्रिप नि अहुम चले पुलिस की पिकली बांगांग सिंगना इमा बाबा एखो युम थादोक्तुना सतकुमसी हैरकपदा अफमसदा थमोय काई लम इंसी अमा फावबा म्यांमार दा पिखिबा यारोय मणिपुर की लम कन्नब होनबदा थवाई थादोकपा अकीबा लेते गवर्नमेंट बॉर्डर फेंसिंग खाबगी थबक लेप ले हारिबसिसु हौजिसु लेपतरा चथरी आईएसटीवी पावगी दमकता सुरेंद्र माइनाम वजांग विलेज अंबेडकर हटका विकास योजना की मखादा सब ग्रुप मतौ करन सेमगदगी हाबगी मतंगदा नोमगी ओइबा अवेयरनेस प्रोग्राम अमा थिंगल मरुदा लेबा लियोनली मेमोरियल कमिटी होल्ड पांगथोखरे वुमेन्स वोट ऑर्गेनाइजेशन नंगपाल कांगजाबी मसिन सिनबा थोरम असिदा आईएमसी वार्ड नंबर 3 की काउंसिलर एच नोतुल संद्रा ICM की डायरेक्टर डॉक्टर KH सोमेंद्रो ASBI की मैन ब्रांच इंफाल की डिप्टी मैनेजर लोल RK लोकेंट DC हैंडीक्राफ्ट की असिस्टेंट डायरेक्टर T रोली बैरिम सिम सरयाखी मतम कुइना ngमखै समल खाबल लेपदुरबा मतुंगदा इंडिया मणिपुर लुसिंगबा मयामगा पुल्लगा बर्मागा हुराल लोनादा यासिनबा अमदा मणिपुर लम मांगना मखाताना ngमखै समल खागलिबा असिना इंडिया मदि मणिपुर की ऑल पॉलिटिकल पार्टी की नमथाक माइखम हांगदोखले लोइना मणिपुर मियामना मखोइबु अमुहना मखाताना थाजपम थोक्त्रे हाइना माओइस्ट कम्युनिस्ट पार्टी मणिपुर की सेक्रेटरी पब्लिसिटी एंड प्रोपेगेंडा नोंगलेन मैतेगी चेरोल अमदा हाइरी सेरोल असिना मणिपुर लम मांगना खागलिबा ngmkhai samal asi mathang sahi January 10 fabagi manungda sidokadabani nakal amaromda Manipur yelongmi masingdagi khangwa thakta sangsilakpa mito mian sa singna nomanomagi ising isagum thomjilaktuna khunai asida yumdang basingna mapu oikiba yabagi akiba lerliba asida yelongmi kanjanabagi damak tangdang ba thaurang ama January 10 fabagi manungda khangandrabadi miyamna khudum sallu haiba kholaw golonina 500,000 mass pangtholagani 500,000 mass asi नोंथिल पुंग अनि तगे हौरगा मणिपुर की लंबी सरो खुदिमक मियाम खुदुम सनगनी नोंथिल पुंग मरिदा मयो लमदा लेरिबा लोइलम मपुगी स्टाब्लिशमेंट मयाम सिंह हाइबदी सरकार की लोइसंग मिनिस्टर MLA मयाम की ऑफिस पुनमक मियामना खुदुम सनगनी मणिपुर मियामना इंडिया मदि मणिपुर की लुसिंग कयागी नमथाक येंगबा याबा येंगले आइखोइ मखाताना येंगदुना लेररोय हाइना वासक लौमिनरसे अमरोमदा मणिपुर असेंबली दा इनर लाइन पार्मी की मतंगदा थेंखांग अनिरक्ता वारेप लौखिबा थेंगनरे हौजिक फावबा मियामना नमथाक तौदुना लेरि हाइबसी मियामना खंगलाबा वाफमने मरमदना मखाताना आइखोइ इंडिया अमसुम मखोइगी मणिपुरी लुसिंग सिंह थवोंगदा मखाताना थाजबा थमदुना लेररोय इंडिया की होम मिनिस्टर ना ngmkhai खंबल सा खाबा लेपकनी हाइना हाइख्रबसु मियाम खंगंदना मखाताना संबल खादुना लेरमलिबा असिदा मणिपुर मियामनसु वाखल खंदबियो हौजिक फाव सथरिबा थवोंग मयामसी इंडिया अमदि मखोइगी लोइनबा सिंह नमथाकनी अमदि मणिपुर मियामबु अपंग सिबने जनवरी 10 फावगी मनुंगदा ngmkhai के संबल सिदोक्तबा थोकलबा अमदि येलोमी कन्नबगी तांगदांगबा थौरांग अमा लेत्रगदी मखाताना मियाम हौदुना ngmkhai के संबल सिदोकपा अमदि सेंगलंगलिबा रेलवे लंबी असि थिंगबा ngamba यौ अमा 500,000 मास असि मतुंगदा मियाम हुमना संसिनमिनरसी मणिपुर मियाम खेनबा पुनम काउथोक्तुना अपुनम मियाम गी लालौ अमा सथदुना मणिपुर की मांग की गदौरबा येलो लम अमसुंग येलोमी कलौरसी हाइना फोंदोखली
hauji makhata pauda Manipur hauji problem kaya laribasi mamutana khananaba matam khara sangna assembly phama yabadu nini phangone haibasi sarkar pairiba masung opposition da oriba animaki asoibani haina All India Youth Federation Manipur State Council gi jerolaman hairi hiram masida naha oriba opposition amasung ruling MLA singna assembly mipham sangdona taksin pham thoi haina phongdokli Lions Club of Limerol Infalna Dulalin the Labor General Home da Reliving the Hunger Global Action Campaign Pangthokre Thauram masida Lions L.M. Agarwal Limerol ke President Dr. P. Mema Manipur Mahila Kalyan Samiti ke President N. Sarjusu Saruyaki Thauram masida Saruk Amoina General Home da Sana Thaknaba Polam Kayasu Matinguna Pangki Senba sayasigi oina December tha losilakadoroba si fawada chara tharani thoiga dasmik nipan khakdamak sizinaba ngamlabasu department kaya da thabak tawriba plan gi paisa dagi khusuman phangba sinmi kaya de plan heta paisa leitabana khusuman men tadre haina All Manipur Mine Irrigation Department Employees Association of Fongdorakle Saliba lisuni tarahum taramari gi oina de thama fawbagi khusuman phangdre hayengdagi hawgodoriba assembly mifamda regular employees sing darkar oiba nan plan da hapkadaba khusuman gi Senpam Nainabagum Engineering Department sing the Tabak Tauriba works as master role amasum casual employees singi darkar plan da hakadaba Senpam singsu Nainabiduna Yamak Taubinaba Punang Singsilakli Central Bank of India gi Manga Suba branch oina Bisnuba Bazada DCAS Simrena Hangdokre Tauram Asida Bank Asigi Regional Manager AD Srinivasu Saruyaki All Manipur Young Farmers Union Sinuna Ravi Crops ki matangda nomagi oiba farmer training program ama Thawal district ki hayelabu maninglakai da fangthokre Thauramadu UCM ke president Wainaba Sandra Khawo ki upradhan L Santas Saruyaki Union asina Sinduna Imphal East ki Pukaw Laifamda training program ama so pangthoki Thauram aduda Union ki chairman Sandramani Kuman Saruyaki Thaurum ki sarugam oina Laumi Singda Hawai Maru Hangam Maru Pamama Sung Har Kayasu Yantoki Brian film ya hum suboina potopa Manipur film Maite Nongsa ngasi bot release tawkre Thauramadu PWD gi AE Y Munindro IFCD gi AE Eranji Susar Yaki film sig story na M Ibom Sani director na Ajit Masani Anti-corruption Lokpal Bill Rai Sabha namun amato oina pass tawkre bill asi hayeng Lok Sabha da pukhatuna debate tawragani amaramda bill asi pass taw haiduna sarai heliba Ana Hazarina ma ke khongjang Lok Sabha da pass tawraba matungda da toklagani hairi Musu revive tawbagaluna Province Finance Officer Controller of Examination sing ba hangdu leiba posting mensing da bani haina Musu Revival Demand Committee lawriba firib asi maram shai committee asina sangsilaba khongjang singda Dam College of Commerce amasung Oriental College Student Union na sawatkani hairi hauji makhada paw laktringeda sanabagi paw Ngasih sanabagi pauda state tara ke official amasung sandaroi sabri maftra na saru yaduna kunsuba national thangta championship ngasidagi Kumal Lampak ki Indo Stadium na hawkre ahobu numita KG kunmanga kanglop ki sub junior boys ta Manipur gi AJMina pan goal amasung JNK gi site nisarna silver lawkre hawdopu gi thoramda Asian thangta federation gi Tuavin Hasim Thangta Federation of Nepal ki President Chitra Bahadu Khetri Thangta Federation of Sri Lanka ki Secretary Sampat Bamunu Arasi Hoyal Lalong Thangta Association ki President Ais Prem Kumar Singh Mami Kena Saruyaki Sebi Sebasi ki ngasi KG Kunmanga Kalap ki Sub Junior Girls ki da Manipur ki Ais Hemawati amasung Gujarat ki Kainat semi-final sangkre KG Kunmapan ki Sub Junior Girls ki da RK Tapishna Maipakre KG Kunmapan Kalap ki Sub Junior Boys da Maharashtra ki Subham Saneswar Power amasung JNK ki Isa Mayudin Maipakre Yangrite Suba Systemic King Sanaki ba LMFA Heruk amasung KIYC K3 Idil Mapal Mai Pakre All Manipur Football Association Amfana Sinduna Infaling Mapal Kangzimana Satariba Yangrite Suba Sarsur Sansing KCSI CVE Memorial Football Tournament King Sanaki ba Ahan Grounda MFA Hairokna
UBSA Mantakpo Panjal Ahum and the Mighty Papikre LMFA gi Panjal Singadu KH Krishnanandana Ahan Bahafki Tarate Suba Minute Amasung and Suba Hapki Computer Suba Minita Sanki Atoba Panjal Amaduna L Romesna Ahan Bahafki Contranti Suba Minute Sanki UBSA gi Panjal Sing Aduna Ritan Ahan Bahafki Kunmati Suba Minute Amasum Augustine Monsang and Suba Hapki Yankani Suba Minute Sanki Bani and Suba Ground gi Sanaki Badana KIYC Ketri Il Mapana KSC Nabulen Bu Panjalani Sino the Mighty PK Mai Paklaba KIYC gi Panjal Singadu Akbar Khan Amasung M Romi Maitena Ahan Bahafki Kulundoi Subam Minute Amasung Anisaba Humdramari Suba Minute Sanki Bani Hayeng Ahan Background Ayuki Pungtaramate Makai Taba Matamda Citizens Club Somal Kaiga Class Kaino Sanagani Anisaba Ground Nungtil Pung Makai Taba Matamna Upa Kiam Gamasung Taresuba Loktak Trophy da Trau Kwakaitelna Home Team Amofa Moirangbu Thoiduna Semi-Final Sankre Loktak Power Station sponsor Tauraga All Moirang Football Association Amofana Sinba Taresuba Loktak Trophy gi Asilik Round gi Aruba Met Sanakibada Trau Kwakaitelna Amofa Moirangbu Panjal Mariamata Sankre Thoikre Thasigi Tang Tarama Panganung Tilpung Mokaitaba Matamda Ahanba Semi-Final Trau Kwakaitelga Neroka Sangafam Sandargani Anisuba Semi-Final Dana Thasigi Kunginung Til Makai Taba Matamda SSU Singzamayasung ZFC Sursampur Sandargani Matang Sahi Janawai Tarani Toida Gitara Trufaba Gawagi Basco the Pangtoka Doriba Niputere Suba Senior National Coco Sapien Sifta Saru Yarna Manipukitim Kalaba Kanaba Taski Tang Kunmarigi Ayupung Tare Tabada Basu Grounda Selection Test Pangtokani Hairi Taratresuba State Level Open Develop Memorial Trophy Cricket Tournament Matang Sahi January Tang Manga Dagi Pangtulagani Hairi Sana Konabama the Art and Culture Society Ama Punsilamada Yamnet Shauna Mateng Pangi Haina Deputy Minister Gai Kangamna Gapuinam United Football Association gi Sanaru Singopaki Thorum the High Cre Kumal Napak Manakta Laiba Gaipunam Kabikul the Pangtokiba Thorum Aduda Hill Areas Committee gi by Chairman Z Kikonbau Nimai MLA Wairavo Saruyaki Handak Pangtokiba Mapaluk Suba Zadonang Memorial Football Tournament ki winner Wikiba Gaipunam United Football Association gi Sanaru Singopaki Thorum Aduda MLA Kinkonbau Nimai Gaipunam Kawi Kulasi missing Yamjadaba Kulama Webasu Shana Kona Hawayam Yauba Kulamani Zadonang Memorial Football Tournament Ahumlak winner Werakpa Asina Make Lara Kodam ni Haiki Kulasi Dagi National Player Kaya Thorakani Habiki Tazaba Tamki MLA Y Iravo na Brazil na football gilamda Mangjil Thana Sarpangamna Kibagi Wari Ningsing Duna Sanaru Singbo Punging Tawaki Wangkai Kiandragi Manung the Laiba Kawi Kultarik Manung the Amana Hekta winner Werapa Matamda Lupalising Yankai Pigani Haina Lauk Tokibagi Matungina winner Weraba Gai Punam United Football Association da Lupalising Yankai Piki Deputy Minister Gai Kangamna Sanaba Haibasi Amana Kaba Amana Poba Hauna Sani Mighty Haiduna Tung Haluidabani Amasung Mai Pakli Haiduna Honabadi Lebredabani Lamnamasida Kundariba Singmi Singna Football Gilamda Lamda Danatana Tongan Tongan Mamasana Kayada National Masu International Gitakta Mai Paktona Lamnamasigi Mingset Purlibasi Takaningaini Maki Maki Dagisu winner Weraba Timda Lupalasi Yankai Piki Housing Nasino Mogiba Ayang Sagi Pau ICL Lampel Pataki from a Pau Matungina Nasiki Quaidigi Saki Bagisang degree Celsius Takonitoi Quaidigi Ingmana degree Celsius Ama Nusidia Wisimanigi Chang Ayukta Chada Marfumari Nungtildana Sadani Funitoi Nongjugi Shang Nil Losilapeda Moroba Pau Mona Sarmilagi Mata the city of Maras Loktuna Kutak Mahabut Hadunava Amnesty International Indiana Taksilakli Manipur Ahan Boina Sugnu Kendra Residential College Mathamagani Haina Education Minister Okendra Fongdokre Amasung Kunitoi Suba National Thangta Championship Team Tratina Yaduna Masidagi Kumalapa Indo Stadium the Hokre Nasidamakadi IST Mini Pizza Pau Matang Selection Jari Mien Tabi Bapunamapu Amakana Kolumjani